Lakhipuronline puthokchaba February ki tang 18 nongmaijing numit ki Khomjinba Pao tabirase. Ahanbada maroiba Pao. Lisi Priya Kanguzamda Malem Gilemjaningai Oiraba Anthem Award 2023 piragane. Fanjobam Lanajit Singhada National Pride Award 2023 pirakle. Kumari Film Moiranglimagi Ahum Suba Nonga Kumon Pangthokre Moiranglima Memorial Award Sujen Tokre. Boro Begragi Goakhal Dagi AR Camp Honglaroi Haina Thajaba Pirakre Kongjang Loisinkre. Jiribam da Chathariba Football Tournament Hayeng Chiru Sporting Club Amadi PFC Final Sanargani Amasung Bangladesh da Chathariba Ningtam Kang Tournament Kinupigi Final Match Thasigi Kunmanga da Sanargani. Haujik Mapung Oiba Pau Tabirasi Malemgi Oina Lemjaningai Oiraba Anisuba Annual Anthem Award 2023 ki mana phanglaba singi ming lauthokpada Manipur dagi haukibi Malem da saknairabi environmentalist Lisi Priya Kanguzam gi mingsu yaure. Delhi University da hangdokiba mahaki plastic money shop hairiba mahaki project asida peladuna mana asigi damak khalakpani. Mahaki plastic money shop asida single use plastic ki potlam sing pisilaga madugi mahutta mahakna cheng school gi stationery item sing pambi gi charana chingba Masagi Chahitara Mathoi Tangairibi Lisi Priya Kanguzamna Mahaki plastic money shop asina Khomjinba Chaurakna ton chamrom oigadaba plastic ki potlam sing aduna upcycling gi damak Rajasthan, Gujarat amadi Uttar Pradesh ta thaduna eco-friendly oiba yumgi roof seats school bench na chingba sabada sijanabani hairi. Masina single use plastic ki potlam sing adu turel part samudrana chingba yaukiduna malemda manghan takhalakadabadagi kalle. Panbajai Sustainability, Environment and Climate Young Leader of the Year haiba category da mana asigi damak mahakpo khalakibani. Lagliba February gi tang 19 ta mana asi New York ta lanthokadori. Niti Aayog Government of India na approve tawraba SP Foundation Indorna Selin Digital gi chairman oiriba Kaisamthong Longjam Lairak Panjobam Lanajit Singhada Lemjaningai oiraba Social Work ki lamda National Pride Award 2023 pirakle. Banbayabati hairiba award asi Panjobam Lanajit Singhana Haukiba chahi kayadagi state amadi central government loinana kanagumba amatagi tangbang yaudana Selin Digital gi luchingba ama oina tawragliba singthaningai oiraba thabak thorom asibu sakhangduna pirakhibani aduga Manipur gi oinadi asigumba award asi phangba mahakna ahanbani hairi. Achievement of Rising Maiden ARM na sinduna Jiribam District ki Lakhipur da leiba ICD complex da Kumari Film Moiranglima Devi ki ahum suba nonga kumon amadi Person with Disability da Moiranglima Memorial Award pibagi tharoma mangarang pangthokre. Thoramda Film Moiranglima gi mitam da aikalekat tamduna miyamna ikai khumnajaki. Thorom gi saruk ama oina Jingdong Lekai da leiba Dr. Kaisam Premananda da Moiranglima Memorial Award to Person with Disabilities ki mana lantokhi. Thoramda ADC Jiribam Jameson Hangsing MCS Parents Association ICD Jiribam ki Joint Secretary Y Babita Devi amadi RCI NEZCC gi ex chairperson Laisram Tokendro Rikina Chief Guest President amadi Guest of Honor oina sarukjaki. Chief Guest oikiba ADC Jameson Hangsing na haikibada ARM na tawriba miyoibagi seba asi thagataba ngamde masi miyoiba khunai damak yamnamak mamal leiraba amani haina bahangna singthaki. Thasi ki taranithoi gi numidang dagi hauduna Jiribam gi Borobegra subdivision gi Goakhal da leiba 38 suba AR camp lauthoknana ba thorang tawre haibagi thajaba leibadagi mafam asidagi AR camp hongdokpa yaroi haina dabi tawraduna khunja singna chatharaki ba khongjang adu Manipur gi CM Nongthomba Biren Minister Konthojam Kobindas amadi local MLA Muhammad Asabuddina honabiduna Goakhal dagi AR camp honglaroi haibagi thajaba pirakhibadagi khongjang changsilamba adu loisile haina social worker P Lalit Singh na phongdorakre.
आर्मी कैम्प की मरमदा धारणा फमी लास्ट फेब्रुआरी तारीख 12 होरपदुना इराय नुमित फाव अखोई तौबसे नुमित 3 सूना तौरप अखोई फॉल फंजरे अखोई मणिपुर चीफ मिनिस्टर मणिपुर सरकार कैबिनेट मिनिस्टर गोविंदास लोकल आसाबुद्दीन की होनब अखोई मैम प्रजा मैम की अवा वाना हौरपगी फॉल फंगे अखोई आर्मी कैम्प की चथरोई है मोइना हाइरे मरम अदुना अखोई सरकार गिदा अखोई यामना हराउबा फोंजाक्चरी बीजेपी सरकार धीरेन सिंह चीफ मिनिस्टर कैबिनेट गोविंदा लोकल एमएलए आसाबुद्दीन ऑल जिरीबाम स्पोर्ट्स एसोसिएशन सिन लांगदुना जनवरी की कुंथ्रादगी हौदुना जिरीबाम हायर सेकेंडरी स्कूल की सानाबुंगदा चथरकिबा 19 सुबा केसी मालिक मेमोरियल इनवाइटेशन फुटबॉल टूर्नामेंट की ngarang sanakiba ani suba semi-final match da Chiru Sporting Club na Sunrise Club kadam talabo panjal ani amada maithi handuna Chiru Sporting Club final changkhre hayeng February ki tang kunda Chiru Sporting Club amadi PFC team anina final sanaragani match aduda Chiru Sporting Club na toss ngamduna side khan ki aduga Sunrise na ball kauduna sanaba hoki Joel Balte KH Nilkamal Singh Satsong amadi Aziz Haider na center referee assistant referee Singh amadi fourth referee ki thodang pukhi Nungairaba paujel unsaga mari leinaba anaba makhal camerom layeng bahuzare unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na unsagi anaba makhal kaya layeng bahore kasar Lakhipur Khuman maning lekaida jayolda anirak leibak pokpa masung yumsa kaisa numit khudingi leibak pokpa numita nungthilgi pung 2 dagi nungthilgi pung 3 phauba aduga Jumsa kaisa numitana ayuki pung 3 dagi ayuki pung 10 phauba layeng chathari registration amasung akupa marol gi damak mobile number 9435548402 natraga 7637913072 number asida pau phobi na bahairi January की तांग 3 तगी हौदुना बांग्लादेश की मौलवी बाजार की नया पतंदा चथरीबा निंगतम कांग टूर्नामेंट 2023 की ngarang sanakiba nupi की सेमीफाइनल की अहानबा मैच दा नोंगदोल लेमा कांगखुट नया पतना महादेव कांगखुट हमोम खुल एबु पांजल मापन मंगा तमाइथि हनख्रे मसिगा लोइनाना नोंगदोल लेमा कांगखुट नया पतन फाइनल चंखि Ani suba mesta Radha Gobind Kangkut Mongolpurna Mahaprabhu Kangkut Haktiar Kholabo Panjal Taruk Ahumda Maithiba Piduna Radha Gobind Kangkut Mongolpur su final changki Tha asigi tang kunmanga da Radha Gobind Kangkut Mongolpurga Ningol Leima Kangkut Naya Patanga final sanargani Ahanba match aduda Khetrimem Sudhir Mongolpurna referee aduga Ibunghal Elias Syamolna scorer oiki Ani suba match na Ashok Kumar Nongmaitemna referee oiraga Nobok Kumar Thongamna scorer oiki hairi Aroibeda maroiba pau amukhanna Lisipriya Kanguzamda Malem Gilemjaningai oiraba Anthem Award 2023 piragani Fanjobam Lanajit Singhada National Pride Award 2023 pirakle Kumari Film Moiranglima ahum suba nonga kumon pangthokre Moiranglima Memorial Award sujen thokre Boro Begragi Gwakhal dagi AR Camp Honglaroi haina thajaba pirakre Kongjang loisinkhre Jiribam da chathariba football tournament ta hayeng Chiru Sporting Club amadi PFC final sanargani amasung Bangladesh ta chathariba ningtam kang tournament ki nupi ki final match tha asigi kunmanga da sanargani Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare